ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ꯫ ꯆꯒꯦꯝꯄꯣꯝꯕ ꯃꯊꯦꯜ꯫ ꯆꯒꯦꯝꯄꯣꯝꯕꯁꯦ ꯌꯥꯝ ꯍꯩꯕꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯩ ꯉꯁꯤ ꯁꯦꯝꯃꯒꯦꯅ ꯈꯟꯖꯔꯦ ꯃꯌꯥꯝ꯫ ꯑꯗꯨꯗꯤ ꯁꯦꯝꯕ ꯍꯧꯔꯁꯦ꯫ ꯑꯩꯅ ꯊꯥꯛꯀꯗꯕ ꯃꯆꯜꯁꯦ ꯍꯪꯒꯥꯝ ꯑꯁꯣꯏꯕ ꯂꯩꯔꯦ, ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ, ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯈꯔ ꯂꯩꯖꯔꯦ, ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ, ꯎ ꯃꯣꯔꯣꯛ, ꯁꯤꯅ ꯌꯣꯡꯆꯥꯛ ꯑꯀꯪꯕꯅꯤ, ꯁꯤꯗꯗꯤ ꯌꯣꯡꯆꯥꯛ ꯐ꯭ꯔꯦꯁ ꯐꯪꯗ꯭ꯔꯦ, ꯐꯪꯉꯝ ꯉꯁꯤ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯍꯩꯔꯤꯕꯣꯞ ꯂꯩꯔꯦ, ꯑꯗꯩ ꯌꯣꯡꯆꯥꯛꯁꯤ ꯃꯔꯨ ꯑꯀꯪꯕꯅꯤ, ꯁꯤꯁꯨ ꯑꯩꯅ ꯈꯔ ꯇꯤꯡꯉꯒ ꯊꯝꯃꯦ꯫ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯁꯦꯠꯂꯒ ꯊꯝꯃꯦ, ꯑꯗꯒꯤ ꯁꯤꯅ ꯄꯥꯈꯣꯟꯅꯦ꯫ ꯃꯣꯏ ꯁ꯭ꯋꯥꯏ ꯄꯥꯈꯣꯟꯁꯦ ꯃꯅꯝ ꯈꯔ ꯅꯝꯗꯦ, ꯑꯗꯨꯗꯤ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯁꯣꯏꯔꯦ꯫ ꯑꯗꯨ ꯁꯤꯅ ꯆꯦꯡ ꯑꯆꯥꯝꯕ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯗꯅ ꯍꯋꯥꯏꯖꯥꯔ ꯐ꯭ꯔꯦꯁ ꯅꯍꯥꯟ ꯑꯩꯅ ꯂꯣꯟꯕꯅꯦ ꯁꯤꯁꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯦꯝꯕ ꯍꯧꯔꯁꯦ꯫ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯀꯣꯝꯄꯥꯛ ꯑꯃꯗ ꯑꯩꯅ ꯍꯪꯒꯥꯝꯅꯦ, ꯍꯪꯒꯥꯝꯁꯤ ꯂꯣꯏ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯍꯪꯒꯥꯝꯁꯦ ꯀꯨꯞꯅ ꯀꯨꯞꯅ ꯁꯣꯏꯕꯅꯦ ꯑꯩꯅ, ꯑꯗꯨ ꯌꯥꯝ ꯀꯨꯞꯄꯗꯤ ꯑꯣꯏꯗ꯭ꯔꯦ, ꯖꯣꯞ ꯖꯣꯞ ꯑꯗꯨꯝ ꯁꯣꯏꯖꯤꯟꯈ꯭ꯔꯦ꯫ ꯁꯤꯗ ꯐꯪꯉꯦ ꯍꯪꯒꯥꯝꯗꯤ, ꯑꯗꯨ ꯌꯥꯝ ꯍꯥꯎꯕ ꯃꯍꯥꯎꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯆꯦꯡꯁꯦ ꯍꯥꯞꯆꯤꯟꯖꯔꯦ, ꯍꯥꯞꯀꯗꯕ ꯆꯦꯡꯁꯦ ꯃꯩꯇꯩ ꯆꯦꯡꯅꯤ ꯁꯤꯁꯦ, ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯣꯔꯛꯄꯅꯦ꯫ ꯆꯒꯦꯝꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨ ꯆꯦꯡ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯩꯅ꯫ ꯑꯗꯨꯒ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ, ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯀꯨꯞ, ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯖꯤꯔꯥ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯅꯤ꯫ ꯖꯤꯔꯥ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯗꯩꯁꯤꯗ, ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯐꯖꯅ ꯇꯣꯠꯄꯤꯔꯣ, ꯌꯥꯝꯅ ꯃꯨꯟꯅ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯁꯤꯗ ꯑꯩꯅ ꯊꯥꯎ ꯍꯩꯕꯁꯦ ꯀꯥꯎꯔꯦ ꯑꯩ꯫ ꯊꯥꯎ ꯈꯔ ꯑꯃꯨꯛ ꯍꯩꯖꯤꯟꯖꯔꯦ, ꯑꯗꯨꯒ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯄꯤꯔꯣ ꯁꯤꯁꯦ꯫ ꯊꯨꯝꯅꯦ ꯍꯧꯖꯤꯛ ꯍꯥꯞꯈ꯭ꯔꯤꯗꯨꯅ, ꯊꯨꯝꯁꯦ ꯈꯤꯇꯪꯈꯛ ꯍꯥꯞꯄꯅꯤꯀꯣ, ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯤ ꯁꯤ꯫ ꯑꯗꯨꯒ ꯁꯤ ꯐꯖꯅ ꯇꯣꯠꯄꯤꯔꯅꯤ꯫ ꯃꯅꯨꯡ ꯀꯩꯀꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯥꯛꯈ꯭ꯔꯤꯕ ꯃꯆꯨ ꯌꯥꯏꯉꯪ ꯀꯩꯀꯥ ꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯅꯨꯡ ꯆꯪꯅꯕ ꯃꯑꯣꯡꯗ꯫ ꯑꯗꯨ ꯁꯤꯅ ꯊꯨꯅ ꯃꯨꯟꯕꯁꯨ ꯍꯦꯜꯂꯦ, ꯁꯨꯃꯥꯏꯅ ꯄꯠꯊꯍꯟꯈꯤꯕꯁꯦ, ꯆꯦꯡ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯅꯣꯏꯔꯒ꯫ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯃꯤꯅꯤꯠ ꯑꯃꯒꯨꯝꯕꯒꯤ ꯆꯥꯡꯗ ꯅꯩꯕꯤꯔꯣ꯫ ꯑꯗꯨꯒ ꯉꯁꯥꯏ ꯌꯣꯡꯆꯥꯛ ꯑꯀꯪꯕꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯁꯦ꯫ ꯌꯣꯡꯆꯥꯛꯁꯤꯗꯤ ꯌꯥꯝ ꯅꯣꯏꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯅ ꯂꯥꯁꯇ ꯍꯥꯞꯄꯅꯦ꯫ ꯍꯣꯔꯦꯟ ꯁꯤꯗꯤ ꯑꯀꯪꯕꯅꯤꯅ ꯑꯃꯨꯛ ꯄꯣꯞꯊꯣꯛꯍꯟꯕꯅꯦꯕ ꯑꯩꯅ ꯏꯁꯤꯡꯗ ꯇꯧꯔꯒ, ꯑꯗꯨꯅ ꯌꯥꯝ ꯅꯣꯏꯕꯗꯣ ꯀꯩꯅꯣ ꯇꯧꯔꯔꯣꯏꯕ, ꯑꯩ ꯌꯥꯝ ꯀꯟꯅ ꯅꯣꯏꯖꯔꯔꯣꯏ꯫ ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯨꯀꯔꯗ ꯑꯣꯏꯅ ꯁꯤ ꯊꯣꯡꯉꯁꯤ꯫ ꯀꯨꯀꯔꯗ ꯑꯩ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯜꯂꯒꯦ ꯁꯤꯁꯦ꯫ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯑꯦ, ꯑꯩꯗꯤ ꯑꯗꯨꯝ ꯀꯥꯝꯊꯣꯛꯑꯦ, ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯁꯦꯐ ꯑꯣꯏꯌꯦꯕ, ꯃꯇꯝ ꯈꯔ ꯃꯥꯡꯍꯟꯗꯕ ꯃꯑꯣꯡꯗ ꯇꯧꯅꯕ꯫ ꯑꯗꯨꯝ ꯐꯨꯠꯄꯁꯨ ꯂꯩꯌꯦ, ꯑꯣꯠꯇꯅ, ꯑꯗꯨꯒ ꯈꯔ ꯀꯨꯏꯅ ꯆꯪꯉꯦꯅ ꯑꯩꯅ ꯐꯨꯠꯇꯦ꯫ ꯑꯗꯨꯒ ꯁꯤ ꯃꯍꯤ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯍꯩꯖꯤꯜꯂꯒꯦꯅ ꯍꯩꯖꯤꯜꯂꯦ꯫ ꯃꯍꯤ ꯈꯔꯒ ꯍꯥꯞꯄꯤꯈꯣ, ꯑꯩꯅ ꯁꯤꯗꯩꯗ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯑꯣꯏꯅ ꯍꯥꯞꯄꯦ, ꯈꯔ ꯊꯨꯅꯕ ꯍꯥꯏꯅ꯫ ꯃꯍꯤꯁꯦ ꯆꯥꯡ ꯌꯦꯡꯉ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ, ꯑꯗꯣ ꯍꯣꯔꯦꯟ ꯀꯥꯝꯕ ꯂꯣꯏꯔꯒ ꯃꯍꯤ ꯋꯥꯠꯂꯦ ꯍꯥꯏꯔꯒꯁꯨ ꯁꯨꯝ ꯍꯥꯞꯄ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯤ ꯁꯨꯡꯅꯣꯏ ꯅꯣꯏꯗꯕ ꯀꯩꯅꯣꯁꯦ, ꯀꯔꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯇꯪꯈꯥꯏꯃꯨꯛ ꯍꯥꯞꯀꯦ꯫ ꯍꯣꯔꯦꯟ ꯀꯥꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯞꯀꯅꯤ ꯁꯤꯁꯦ ꯑꯩꯅ꯫ ꯈꯔ ꯍꯦꯟꯅ ꯄꯠꯈꯤꯅꯤꯕ ꯀꯥꯝꯃ ꯀꯥꯟꯗ꯫ ꯈꯤꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯣ, ꯑꯗꯨꯒ ꯒ꯭ꯌꯥꯁ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯒ ꯉꯥꯏꯍꯥꯛ ꯊꯝꯕꯤꯔꯣ, ꯁꯧꯍꯜꯂꯛꯄꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯐꯥꯎꯗ꯫ ꯈꯔ ꯂꯨꯝꯕꯨ ꯁꯥꯕ ꯍꯧꯔꯛꯄꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯍꯧꯔꯒꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥ ꯑꯌꯥꯏꯕꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ꯫ ꯑꯩꯅ ꯃꯔꯨꯒ ꯃꯟꯊꯣꯛꯑꯒ ꯈꯔ ꯊꯝꯃꯕꯅꯦ, ꯉꯄꯥꯏꯅꯦ, ꯉꯥ ꯑꯇꯩ ꯑꯔꯩꯕ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏ, ꯑꯗꯣ ꯑꯩꯗꯤ ꯉꯥꯔꯤꯗꯤ ꯍꯥꯞꯇꯦ꯫ ꯑꯗꯨꯒ ꯁꯤꯁꯤꯅ ꯄꯥꯈꯣꯟꯅꯦ, ꯈꯔ ꯍꯥꯞꯄ ꯄꯥꯈꯣꯟꯁꯦ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯃꯅꯝ ꯅꯝꯗꯕꯅꯤꯅ ꯐꯖꯅ ꯍꯥꯞꯄꯦ ꯑꯩꯗꯤ꯫ ꯑꯗꯩ ꯁꯤꯁꯦ ꯁꯧꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯦꯕꯀꯣ, ꯁꯧꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯃꯨꯛ ꯑꯣꯠꯂꯒ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ, ꯀꯥꯝꯗ꯭ꯔꯤꯉꯩꯒꯤꯗꯅꯤꯀꯣ ꯁꯤꯅ꯫ ꯑꯣꯠꯂꯒ ꯍꯥꯏꯐꯦꯠꯇꯪ ꯁꯧꯍꯟꯕꯒꯤ ꯃꯑꯣꯡꯁꯤꯗ ꯑꯃꯨꯛ ꯌꯦꯡꯕꯤꯔꯅꯤ꯫ ꯌꯣꯡꯆꯥꯛ ꯐ꯭ꯔꯦꯁ ꯍꯥꯞꯄꯒꯗꯤ ꯀꯣꯟꯅ ꯈꯔ ꯀꯥꯝꯃꯒ ꯁꯧꯍꯟꯕꯗ ꯍꯥꯞꯄꯁꯨ ꯌꯥꯏ꯫ ꯑꯗꯩ ꯍꯩꯔꯤꯕꯣꯞ ꯑꯀꯪꯕꯅꯤ ꯁꯤꯅ꯫ ꯍꯩꯔꯤꯕꯣꯞꯁꯦ ꯀꯩꯅꯣꯗ ꯆꯒꯦꯝꯄꯣꯝꯕ ꯃꯔꯣꯏ ꯊꯣꯡꯕꯗ ꯌꯥꯝ ꯄꯛꯅꯩꯌꯦ꯫
ꯑꯗꯩ ꯉꯁꯥꯏ ꯑꯩꯅ ꯅꯣꯏꯕꯗ ꯍꯥꯞꯈꯤꯗꯕ ꯃꯣꯔꯣꯛꯇꯣ ꯑꯗꯨꯗꯨꯅꯤ ꯁꯤꯅ ꯃꯨꯟꯕꯩ ꯆꯥꯡꯗꯣ ꯈꯤꯇꯪ ꯈꯦꯠꯅꯅꯕꯩ ꯋꯥꯅꯤꯗ ꯑꯃꯅ ꯕꯔꯥ ꯕꯔꯥ ꯄꯠꯂꯤꯅ ꯈꯤꯇꯪ ꯀꯨꯅ ꯐꯨꯠꯂꯒꯗꯤ ꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯂꯦꯝꯍꯧꯕ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯗꯣ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯂꯣꯏ ꯍꯥꯞꯆꯟꯕꯤꯈ꯭ꯔꯣ ꯁꯤꯗꯩꯁꯤꯗ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯃꯣꯔꯣꯛ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯆꯟꯕꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤ ꯐꯖꯅ ꯄꯥꯈꯣꯟꯁꯦ ꯑꯩꯈꯣꯏ ꯃꯥꯅꯒ ꯊꯣꯡꯕ ꯁꯤꯗ ꯂꯥꯛꯑ ꯊꯣꯡꯕꯗꯗꯤ ꯌꯥꯝ ꯃꯄꯨꯟ ꯑꯃ ꯍꯥꯞꯄꯦ ꯑꯩꯅꯕꯨ ꯌꯥꯝ ꯍꯥꯞꯇ꯭ꯔꯕꯅꯤꯁꯦ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔ ꯐ꯭ꯔꯦꯁꯁꯦ ꯁꯤ ꯈꯔ ꯍꯥꯞꯆꯤꯜꯂꯁꯦ ꯍꯋꯥꯏꯖꯥꯔ ꯐ꯭ꯔꯦꯁꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯕꯗ ꯍꯥꯞꯈ꯭ꯔꯗꯕꯅꯤ ꯃꯍꯥꯎ ꯂꯩꯅꯕ ꯍꯣꯔꯦꯟ ꯁꯣꯛ ꯇꯧꯕꯁꯨ ꯑꯗꯨꯝ ꯍꯥꯞꯈꯤꯅꯤ ꯍꯋꯥꯏꯖꯥꯔ ꯌꯥꯝꯃꯤꯉꯩ ꯍꯥꯎꯗꯣꯏꯅꯤ ꯁꯤꯗꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯒ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅꯁꯨ ꯍꯥꯏꯕꯤꯕ ꯍꯌꯥꯏ ꯑꯆꯥꯔ ꯌꯣꯡꯆꯥꯛ ꯑꯆꯥꯔ ꯃꯌꯥꯝ ꯂꯣꯏ ꯁꯦꯝꯊꯔꯛꯑꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯃꯆꯜ ꯍꯥꯏꯕꯨ ꯁꯤꯁꯤꯅꯦ ꯅꯥꯀꯨꯞꯄꯤ ꯑꯗꯒꯤ ꯁꯤ ꯈꯔ ꯉꯥ ꯑꯌꯥꯏꯕꯁꯤ ꯂꯣꯏꯔꯝꯗꯥꯏꯗ ꯈꯔ ꯊꯥꯛꯀꯅꯤ ꯑꯗꯣ ꯉꯁꯥꯏ ꯑꯩ ꯑꯍꯨꯝꯂꯛꯀꯨꯝꯕ ꯀꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯈꯥꯡꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯦ ꯑꯗꯨꯒ ꯁꯧꯍꯜꯂꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗꯣ ꯑꯩ ꯎꯠꯆꯍꯧꯗ꯭ꯔꯦ ꯑꯩ ꯐꯔꯛ ꯇꯥꯗꯅ ꯑꯗꯨ ꯁꯧꯍꯜꯂꯛꯑꯕꯅꯦ ꯑꯗꯩꯗꯤ ꯉꯁꯥꯏ ꯉꯥ ꯑꯌꯥꯏꯕ ꯑꯔꯦꯝꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯊꯥꯛꯆꯟꯕꯤꯔꯣ ꯑꯗꯩ ꯄꯥꯈꯣꯟ ꯈꯤꯇꯪ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯕ ꯄꯥꯈꯣꯟꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯥꯛꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯊꯥꯛꯏꯕ ꯃꯑꯣꯡꯁꯤꯗ ꯁꯤꯅ ꯍꯋꯥꯏꯖꯥꯔꯗꯣ ꯑꯃꯨꯛ ꯐ꯭ꯔꯦꯁꯇꯣ ꯈꯤꯇꯪ ꯑꯃꯨꯛ ꯊꯥꯛꯄ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯑꯣꯡ ꯃꯥꯜꯂꯛꯑꯕꯅꯦ ꯑꯗꯨꯝ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯈꯤ ꯁꯤꯁꯦ ꯑꯩꯗꯤ ꯆꯥꯕ ꯂꯣꯏꯔꯒ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯅꯤꯅꯀꯣ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯈꯤ ꯁꯤ ꯃꯌꯥꯝ ꯁꯤ ꯈꯥꯡꯁꯤꯃ ꯄꯨꯂꯞ ꯑꯗꯨꯝ ꯆꯥꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩꯁꯦ ꯁꯧꯍꯜꯂ ꯃꯇꯨꯡꯗ ꯃꯈꯥꯁꯦ ꯀꯥꯕꯛ ꯅꯞꯁꯟꯗꯅꯕ ꯃꯑꯣꯡꯗ ꯑꯣꯠꯄꯤꯔꯦꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯜ ꯃꯊꯦꯜ ꯍꯥꯞꯄꯤꯕ ꯃꯌꯥꯝꯁꯦ ꯃꯨꯟꯕꯗꯣ ꯄꯠꯊꯔꯛꯄꯒꯤ ꯆꯥꯡꯗꯣ ꯑꯗꯨꯕꯨ ꯑꯣꯠꯄꯤꯕ ꯆꯦꯡꯁꯦ ꯑꯩ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯞꯄ ꯃꯤꯁꯨ ꯂꯩ ꯑꯗꯣ ꯆꯦꯡ ꯌꯥꯝ ꯍꯥꯞꯇꯕꯁꯤꯅ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯆꯦꯡ ꯌꯥꯝ ꯍꯥꯞꯆꯗ꯭ꯔꯦ ꯍꯋꯥꯏꯖꯥꯔ ꯑꯗꯒꯤ ꯌꯣꯡꯆꯥꯛꯁꯦ ꯃꯄꯥꯟ ꯍꯥꯞꯄꯁꯨ ꯌꯥꯕꯅꯦ ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯃꯅꯥ ꯑꯗꯒꯤ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯍꯥꯞꯄꯦ ꯁꯤꯅ ꯁꯣꯛ ꯇꯧꯕꯒꯤ ꯑꯩꯅ ꯁꯦꯝꯃꯦ ꯊꯥꯎ ꯁꯥꯍꯜꯂꯦ ꯖꯤꯔꯥ ꯍꯥꯞꯄꯦ ꯖꯤꯔꯥꯁꯤꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯗꯕꯅꯦ ꯑꯗꯨ ꯑꯩ ꯃꯔꯣꯏ ꯉꯧꯔꯤꯅꯤ ꯁꯤꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯉꯁꯥꯏ ꯂꯦꯝꯍꯧꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯣ ꯑꯩꯅ ꯉꯧꯁꯜꯂꯦ ꯁꯤꯗ ꯃꯔꯣꯏ ꯃꯔꯥꯡ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯆꯅꯝ ꯈꯤꯇꯪ ꯍꯥꯞꯄꯦ ꯃꯔꯣꯏ ꯃꯔꯥꯅ ꯉꯧꯕ ꯌꯥꯏ ꯑꯗꯒꯤ ꯇꯤꯜꯍꯧꯅ ꯉꯧꯕ ꯌꯥꯏ ꯑꯩ ꯉꯁꯤꯗꯤ ꯅꯥꯀꯨꯞꯄꯤꯁꯦ ꯌꯣꯜꯂꯝꯃꯦꯅꯅꯦ ꯈꯤꯇꯪꯈꯛꯅꯦ ꯃꯈꯣꯏ ꯑꯥꯗ ꯂꯨꯄꯥ 10 ꯄꯤꯕꯒꯤ ꯆꯥꯡꯗꯨꯕꯨ ꯌꯧꯗꯦ 50ꯅꯦꯅ ꯂꯩꯔꯛꯑꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯉꯧꯔꯒꯦ ꯃꯁꯤꯗꯤꯅ ꯇꯤꯜꯍꯧꯗꯣ ꯉꯧꯗ꯭ꯔꯦꯕ ꯑꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯈꯔ ꯂꯦꯝꯍꯧꯕ ꯍꯋꯥꯏꯖꯥꯔꯗꯣ ꯑꯁꯤ ꯉꯧꯕꯗ ꯍꯥꯞꯇꯣꯏꯅꯦ ꯃꯍꯥꯎ ꯂꯩꯅꯕ ꯃꯅꯝꯗꯤ ꯐꯖꯔꯦ ꯍꯥꯞꯆꯤꯜꯂꯣ ꯆꯥꯃꯁ 2 ꯆꯥꯡꯗꯅꯦ ꯄꯨꯂꯞꯅ ꯑꯩ ꯉꯁꯥꯏ ꯇꯦꯡꯀꯣꯠꯇꯨꯃꯅꯦꯕ ꯑꯩꯅ ꯄꯨꯂꯞ ꯍꯥꯞꯄꯤꯁꯦ ꯁꯤ ꯐꯖꯅ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤꯗꯅ ꯃꯔꯩ ꯃꯨꯟꯖꯅꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯑꯗꯨꯝ ꯁꯣꯝ ꯅꯥꯀꯟꯗ ꯍꯩꯖꯤꯟꯈ꯭ꯔꯗꯕꯅꯤ ꯑꯩꯅ ꯀꯨꯀꯔꯗꯒꯤ ꯈꯥꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯏꯁꯦ ꯑꯃ ꯁꯣꯛꯀꯨꯝꯕ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅꯅꯦꯕ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯩ ꯊꯨꯝ ꯉꯁꯥꯏꯒꯤ ꯊꯥꯛꯇ꯭ꯔꯤꯗꯅ ꯈꯤꯇꯪꯈꯛ ꯊꯥꯛꯈꯤꯕꯅꯤꯅ ꯑꯗꯨꯒꯤ ꯈꯤꯇꯪꯗꯣ ꯑꯃꯨꯛ ꯊꯥꯛꯑꯦ ꯃꯣꯔꯣꯛꯇꯤ ꯆꯥꯡ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉ ꯊꯥꯛꯄꯤꯔꯣ ꯏꯁꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯉꯁꯥꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯄꯤꯛꯆꯔꯒꯁꯨ ꯌꯥꯝ ꯁꯥꯏ ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏ ꯂꯨꯄꯥ 100ꯒꯤ 10 ꯇꯧꯔ ꯂꯩꯔꯛꯄꯅꯦ ꯑꯩꯅ ꯁꯤꯁꯦ ꯌꯥꯔꯛꯑꯕꯒꯨꯝꯕꯅꯦ ꯁꯣꯛꯁꯦ ꯍꯩꯖꯤꯟꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯧꯔꯦ ꯑꯩ ꯀꯣꯠꯁꯜꯂꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔ ꯈꯨꯠ ꯅꯥꯝꯃꯅ ꯐꯣꯟ ꯄꯥꯏꯕꯅꯤꯅ ꯅꯝꯕꯗꯣ ꯌꯥꯗ꯭ꯔꯦ ꯑꯩ ꯄꯣꯠ ꯆꯩ ꯂꯣꯏ ꯊꯥꯗꯣꯛꯑꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯑꯗꯨꯅ ꯑꯩ ꯇ꯭ꯔꯥꯏꯄꯣꯠ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯣ ꯉꯁꯤ ꯆꯒꯦꯝꯄꯣꯝꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯎꯠꯆꯅꯤꯡꯕꯒꯤ ꯅꯝꯖꯔꯛꯄꯅꯦ ꯂꯩꯔꯦ ꯐꯖꯅ ꯁꯣꯛꯀꯤ ꯄꯣꯠ ꯆꯩ ꯍꯩꯖꯤꯟꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯣꯠꯇꯣꯏꯅꯦ ꯍꯧꯖꯤꯛ ꯄꯥꯈꯣꯟ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯀꯦ ꯁꯤꯒꯤ ꯄꯥꯈꯣꯟ ꯂꯥꯁꯀꯤ ꯍꯥꯞꯄꯁꯤꯗꯤ ꯃꯩꯇꯩꯒꯤ ꯄꯥꯈꯣꯟ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ
ꯍꯥꯏꯗꯤ ꯃꯅꯝ ꯅꯨꯡꯁꯤꯕꯁꯤꯅ ꯍꯦꯜꯂꯦꯕ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯃꯔꯛꯇ ꯍꯥꯞꯄꯗꯨꯗ ꯍꯥꯞꯇꯁꯨ ꯌꯥꯏ ꯑꯍꯥꯟꯃꯨꯛꯇꯪ ꯍꯥꯞꯈ꯭ꯔꯒ ꯑꯗꯨ ꯌꯥꯝꯅꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯄꯥꯈꯣꯟꯁꯦ ꯌꯥꯝ ꯇꯥꯡꯕꯅꯤ ꯃꯣꯏꯁꯤꯗꯤ ꯃꯅꯝꯁꯨ ꯅꯝꯗꯦ ꯍꯣꯡꯅ ꯃꯔꯣꯝ ꯍꯣꯡꯉꯦꯕ ꯑꯗꯣ ꯐꯥꯏꯅꯦꯜ ꯂꯨꯛꯁꯇ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝꯄꯣꯝꯕꯁꯦ ꯃꯌꯥꯝꯁꯨ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯀꯃꯦꯟꯇ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯂꯥꯏꯛꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯎꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯨ ꯑꯣꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ